फिरेन लुसिंग सरकार असगी मनुंगदा प्रॉब्लम लेते निंगथीने लेरी डिसीजन हाइबा अमा लेते हाइना RDNPR की मिनिस्टर TS बिश्वजन फोंदोखरे मणिपुर की वांगमदगी यावना लमदम असिदा खुंदामिनरिबा फुरुप क्याना सरुप यादुना तरानिपालक सुबा द ग्रेट जून अपराइजिंग एंड यूनिटी डे पालन थोरम पांगथोखरे इमा लेबाकिदमक थवाई कटपगी वाखलोन ngasiगी मिरोल असिदा सुसेली हाइना PH देवाना फोंदोखरे ngarang dage layoirba sana khongnang amagi matonda mai chalakpadagi miyamna angakpa poknakhre Voluntary Help Unit Committee na sinduna Jun 19 ga mari lenana 14 suba blood donation camp amang asi RIMS ki Department of Transfusion Medicine da pangthokre Jun 19 ga mari lenana Thobal District Hospital gi mityang makhada Royal Fitness Academy Gym Thobalna Tears of Mother Cannot Save Her Child but Blood Can haiba timda blood donation camp ama pangthokre Assam Rifles na miyoy ani lupa lak amarongi foreign liquor ga konana fare Assam gi Lakipur constituency gi manung chana leiba Phulartal dage Imphal fawba sen ga daba khoirakpa tours and travel gi ticket counter amanga si hangdokre Government Railway Police na sathaki va drive amada Guwahati ge Kamakya Railway Station da chahi kumathoi surubai nupi ama human trafficker sing dage kanba ngamkhre ngasi ayuk angan bada kha thangba Kashmir ge Anantnag ki Bisbehara da leiba Maharma village da security force ke apun bakangbu amaga lalauba singa khuthongna khre Jaishe Muhammad ki lalauba ani Bharat ki lanmi ama sire amana asopan nangkhre BJP na Rajasthan ke Kota Bundi parliamentary constituency de ki karakpa MP Om Birla bu NDA gi 33 suba Lok Sabha ki speaker mirep oina puthokre Sungsinaba Tripura government ki mapang oiriba Indigenous Peoples Front of Tripura na party asibu sogotchaba miyoisingi mathakta BJP sogatpa singna leptana khut tharakpagi thogdok leptrabade akanba khongjang changchilpagi mathakta lengakta sogatpa toklaba phau yai haina section wa thamkhre ngarang numidang China ge Sichuan province ke Yibin city gi Changning county da Richter scale da taruk yauna hakiba yuharda yamdrabada miyoi 13 lekhidre atopa chamaga kunithoi amana asopan nangkhre State level village open football tournament ngasidage team kunithoi na saruk yaduna Techam high school gi playground da hogokre